ngarang nungthal ukrogi sina kaithal da kuki amadi tangkhul anigi marakta nongmai kapnabagi thodok thokharba matung ngarang numidang wadam pung 3 ta su litan area da nongmai kapnabagi report ama lakhre loina na nakalamromda tangkhul nagalong ukrulgi office of the working committee na thadrokpa serolamada sina kaithal village da ukisingna hana yupung 13 rom tarakpada misam miam tamna nongmai ron kya kapthoraki haina report tawrakle loina na tangkhul naha singna su handuna kapnabagi thawdo adu thokibane haide makhata na phongdoraklebana kuki militant singna atarakam laitana nongmai kapthoropagi thawdo adabu security force singna duty reserve tawduna santi hanjalaknaba mathau taba thabak sing paikhatpinaba tangkhul nagalongi maikidegi zerorama thorakle Maikai anigi marakta nongmai kapnabada haidorokpu nongmai maruna kuki nupa amagi gari da panbadagi ngarang ungkhana khre haide ngarang sina kaithal village da nakar ani marakta nongmai kapnabana maram oiraga kuki singna central force sanglakpa thengkhre haide tangkhul naga misam kutga mathoi hostes oina phajilobagi thodok ena eda thigar halo haina core committee na phongdorakre litan gi sangkai khulda tangkhul naga gi misam kunga mathoi hostes oina phajilobagi thodo adu ena eda thigar halo haina core committee on relief and rehabilitation manipur na demand tawre manipur press club ta ngarang pawmi singa unaba amada core committee asigi finance secretary julin hai litan habasi manipur gi manung da leibane crime sathariba kuki singi mathakta case lokasi habadi FIR inaba se phawba leiroi government ama lai habagi mathau pangthokpada kari akai leibagi habasi hangningi mana haiki laidiba government asina miyamna waribasing ase chatlaga yengbiyo sina kaithida kuki khulai paibasingna nongmai kapsilokpadagi khunjam misam sing search kaba phawba ngamdre masigi video footage sing una government asina action amata lokhatana leide kuki victim card sanariba se tangkhul naga sin su hai adubu victim card sanamalabasu mina thajadabane habasi khangadabane kuki khulai paibasingna tangkhul nagagi misam kunga matho coste soina phajilaga thamluba aduge case asidi NIA das sinakide makoisu siram labadi karam tawgane government ama laibanina case asi NIA da sinabiyu masi oragade laidiba government asi misami khai naide haina lawgane amaromda mamulngi pandana laidiba yumlona basingna kuki sing langgi mapu khangna hingbiyu haiba waphamsu zulina phongdokhe matam lailingida mikap thohaudrabadi lamda masigi yellow missing mood kigani haina omdam ratana phongdokre realized to save the indigenous peoples of Manipur haiba hiramasida all Manipur Students Union amsun sinduna thabum amasubna sathagadoriba niputaruk suba mikap thokpa thabumge manuksana academic campaign ama ngahan kaisamthong model high school da hudokre thauramatuda resource person oina sarugya kiba JCILPST hanage convener khondram ratana hai Manipur na India da tin khibadagi akhoi isana isaki iramdam ngaksagani habadu kauthokre mina akhoi iramdam ngakpigani haina mipal tangbugi wakhal na mangjal thaduna lekhibadagi Manipur si kangkhong sairakpane Manipuri singna matam leiringida makeup thohaudragadi lamdam asi amade lamdam asda leiriba yellow missing mutkigani bhana hai lamdam asda mitop mian sakyana masing tingamdana changsilakpudana tana makoina lamdam sigi yellow phurup singda landarakpuna lamdam asi kangkhong saire masidi mitation tampaktagi hendokpa ngamdre akhoi makeup thohaudragadi tampakta phawba leiba ngamlaktaba yana leire hana phongdokhe ing tapa habasi punna thong manana sakhat minaraba matamda oirakadabane hana Chief Minister Kemchana phongdokre Chief Minister na State Fox Paper 2026-27 launch tawkhre Churachandpur District ta Virtual Mota Tribal Development Project amasu sanga khre hari ing tapa habasi punna thong manana sakhat minaraba matamda oigadabane amasung development yaudana kaidonungda ing tapa purakloi masigadamak punna khosamnaduna sabinaba sangi hana Chief Minister Y Kemchana phongdokre wafamase ngara hotel Imphal ki Sangai Hall da National Bank for Agriculture and Rural Development NABARD ki Manipur Regional Office di sintuna pangthokiba State Credit Seminar 2026 saruyaraduna State Focus Paper 2026-27 haudokpagi thauramda phongdokibane West Bengal Mikhal ki mangoinana ECI na IPS officer manga DM 13 longthokre haire
West Bengal Assembly Mikhal ki mangoina Election Commission of India ECI na state asigi tongan tongan mafam da mathau tawriba Deputy Inspector General DIG gi rank yauraba IPS officer manga amasung District Magistrate DM taramathoi lokthokre DM sing asi Mikhal ki mangoina state asida District Electoral Officer singi thau supuri ba Meeoi singni ECI na larokliba khongthang asi West Bengal gi CM Mamta Banerjee na Ganesh Kumar da Mikhal ki mangoina asigumba nakal amatagi oiba thapak thoram sing paikhat pikano haina Serol Tathan Pondo Kramatung the Oibana, Saranga Bakara Torpa Yai, Hibaki Tajabalinade, Ishagi Tongasi, and in the Hadana CM Mamta Banerjee Pondo Kibda West Bengal Legislative Assembly Mikalgi, Matam Lak Toklamatung, Ikan Canada, State Administrative Mercenary Makok Tombasing, Onto Onsin Tabuki Tabapaka Libasi, Nunang Ningani, Tong Singasi, West Bengal Acta, Tanaram Dana Tokibane, Tong Snaikogi Democratic Political Principles, Singuko Gauna, Hibadu, Mayek Sena Takle, Hike, Nakalam from the West Bengal Mikhal ki damag ruling party Veteranamo Congress na sit chani ga modrama tho yi melep ki list pothorakpoda nupi melep yankhani tho yarokhibaga loinana sitting MLA sada kunthraung doida ticket pi khidre Lebanon ki kha thangba amasung nongpok thangbu sarukta Israel ge attack sing da Meeoi kun ga tare sikre Lebanon ki kha thangba amasung nongkok thangbu sarukta tongan tongan ham sing da target tawduna Israel na yumsakaisin numit ke angan bada air strike sing sathabada yamdrabada Meeoi kun ga tare sikre amasung Mayam Sokre Hana Lebanon gi Public Health Ministry na Pongdo Kre Lebanon gi Security Source sama amasung Civil Defense Source sama na Sinhua da haiki Israel gi land gi plane sing na ahing amasung ayukta Lebanon gi kha thangba amasung nongpok thangba sarukta leiba mafam sing da air strike sama hena sathake Lebanon gi Official National News Agency na haiki air strike sing aduna kha thangba sarukta leiba tonga tonga mafam sing da maroina tire sing masigi akoiba da leiba mafam sing da natana bin Jebel Marzeyo Nabati amasung Hasbeya district sing the labor town sing the sutarget tauke hari TNLA MNDAA ungkhanabada ethnic alliance na khuting jeloi da bani haina China na phongdokre Myanmar National Democratic Alliance Army amasung Tang National Liberation Army ki ungkhanabada ethnic arm organization ki alliance ama oiriba Federal Political Negotiation and Consultative Committee na khuting jeloi da bani haina China na akan wakham phongdokre ungkhanariba TNLA amasung MNDAA asi FPNCC ki member orbita natana committee asi United War State Army na lusinglibani TNLA amasung MNDAA ki markta sauna ungkhanabada FPNCC khuting jindanaba Beijing na akan ba moongda yathang piba golena ungkhanariba ani asi fathanaba Beijing na haktengnana thabak lokhatkani hairi TNLA su MNDAA na thasigi taramarida quit kaida pangdaba tawdosing satharaktrenge ki mangoina na China da atamna na miyeng sangna bawa phamsing phongdokhrabasu China na thabakta onthorakide haina thajaba ya paw amana phongdorakhe MNDAA na haukiba nomajing ki nomijing matungda Good Kai Town Mapung Phana Kudum Sansan K Group Asina Yam Maroiba Lasio Muse Highway Kudum Sansan Karamatung Town Singasi Amohana Loksin Kibani How Kibaning Taukaba the group Asigimi Hutsingna Myanmar Juntage Officer Sing Awang Tangbusan State K Konung Lasio the Unaduna TNLA Amasung MNDAA Gimarta Torugo on Kanabagi Matanga Kupna Kanaki Hade Nasigi update Kuki attack Toroposung leptre Hosek Haki Mamanda Kuki ga tangkhul magaga khut makhatana thokna di haire again na nasal hai inge Fungsigi dead 20 March Jingkan kita apat kita